Dr. Pramodini, Dr. Pramodini na pakupigadoribasi, Dr. Pramodini na nakupigadoribasi, Joda Chandra Sanasanghi Lesa Table Nangi Dabak Haiba Ahumsiba Nobel Sidani Kanana Kanagi Dabak Haidana Utupi Dr. Pramodini lagi Tabi Manipuri Kodikoni Tairanga Asamba activist among Uniba Dr. Joda Chandra Sanasanghi Lesat Tamle Nangi Damak Haiba Wadi Mapun Nadraga Wadi Asoba Kodeyai Wadi Isang Haiba Su Patik Sapsara Yamna Kolumsi Mayai Koirapna Sauba Lamai Song Gadaran Panba Pandu Muntamari Kaidoba Asilulaba Nobel Asi Padurgo Matamda Puminga Paula Kiba Itil Adu Mayang Mapanda Paukam Jabani Aram Yausu Napidin Joda Chandra Sanasanghi Lesat Tamle Nangi Damak Kanana Kanadi Damak I have ID paper asi ngasidi akan dapat sepung asida yau kaba madi jadi lagi asi mayang ayamba panel dan mengenai hanya kerja bana matang di tunjata ini jaga tensi jadi badan kamakai buat kumba jadi lagi asidi wadi sawapa sekitar situ ya dulu kerja ya Joda Chandra Sanasanghi Lesat Tamle Nangi Damak Haiba Nobel Asi Pabibiba Ayamana Pana Hamoida Wang Adumak Hangba Aduga Aibana Nobi Wakong Sadiba Nobel Amani Haina Samzage Marok Layaba Mayek Singhi Matung Ina Lakandi like si Papa Matanda Amuksu Korang Laba Tamoy Singhu Langat na Handi Leta Handi Wahang Zama na Paupumbi na ba Giri taksila Hangay Singh naman Kanana di naman Leshat ang gadawi bano Hanging bati Kulang Bana Deman Kibana Mayek Amadagi Mayek Ama Matang Pakin Mapawi Jokar Nai Handi Lising magkasamapan Madhubi Matanggi Manipura Yawalo Sindi akan magkulay pa Gadi Ihawla Pagkadoy na Mukna ba kaya Turaki Lengapi Lani Amasong Yawalo Sindi Lani Ani Imarga Mukna ba Maduna Nizam Kunsida akan masayang Piraki ba Masahagi o Jagati ba Miyoy Sina Madugi Kudong Zaba Laguna Asumba na bida sa zaba awang ba saga loy na bidam na pampoy ba kunsigi pandam tanzari ba miyoy singo yit na ba ni kanduna kunsipi kam na ba what na pinata say ken kaya hiraki adu nakal amaronda nung ba amadi togowa tukno ko ba awa ba kudong siba amadi nungay ba punna magpo kalmana na tambuna kunsida may paglaba miyoy ko pagtamak na tana ato padakana kapibagi wali na Nobel asidi yamen saruni haizani nung siba haizidi mapam matam kudi makka inaw tanaw kunale landi ikem na manen lemay se so labasu nung si siyensi kamganaki adumak siyenta na laki ngasi siyentari adumak siyenta kini ayibagi asiyeta hazadami Isiensibu mosil hanaba kanadi sumatik leite leisu leikindi Taurang ba makogi marang iguna matoi haisi ayibana hundu adubu nung sibagi matik mayay suonduna kunsi thoda kaw makai ngopsat na lemba pamdagi konjen su ayibagi Nobel asida saon na mamintari Mating pukna ng nabagdamag super nong kanebe yate tabaki porang komidya pa hiba miyoy ang magpagagi matawta iti hingbagi maman ni pong kiling na kang labatata
ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯏꯪꯇꯞꯄ ꯃꯥꯂꯦꯝ ꯑꯃꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯀꯇꯜ ꯂꯥꯏ ꯆꯨꯔꯕ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯍꯩꯅꯕꯤꯗ ꯂꯨꯞꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯧꯑꯣꯡ ꯊꯣꯡꯆꯠꯅ ꯂꯥꯏꯗ ꯇꯥꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯄꯣꯔꯝ ꯄꯣꯃꯤꯠ ꯌꯥꯠꯄ ꯑꯃꯗꯤ ꯁꯤꯜꯂꯝ ꯈꯪꯅ ꯁꯤꯟꯇꯥ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯕꯨ ꯑꯆꯨꯝꯕꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯅꯨꯡꯁꯤꯕꯕꯨ ꯏꯔꯥꯠꯆꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯆꯅꯤꯡꯕ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯤꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃꯠꯇꯅꯁꯨ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯉꯝꯂꯔꯣꯏꯗꯕ ꯐꯤꯗꯝꯅꯐꯝ ꯑꯣꯏꯒꯗꯕꯅꯤ ꯈꯟꯖꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯆꯨꯝꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕ ꯅꯣꯚꯦꯜꯅꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯌꯥꯑꯣꯜ ꯏꯍꯧꯒꯤ ꯃꯤꯡꯗ ꯃꯤꯆꯝꯗ ꯆꯍꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯀꯌꯥꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯃꯇꯤꯡ ꯊꯣꯛꯅ ꯂꯥꯎꯕ ꯉꯝꯃꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯀꯤꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯑꯏꯕꯅ ꯆꯦꯠꯅ ꯊꯥꯖꯩ ꯋꯥꯔꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯃꯇꯥꯡꯁꯤꯡꯁꯤ ꯑꯩꯍꯥꯛ ꯊꯝꯖꯔꯝꯕꯅꯤ ꯅꯨꯡꯉꯥꯏꯕꯅ ꯄꯣꯂꯣꯏ ꯑꯣꯏꯕ ꯑꯏꯕꯒꯤ ꯈꯨꯠꯊꯥ ꯑꯃꯅꯤ ꯌꯥꯝꯅ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯅꯣꯡꯗꯝꯕꯅ ꯄꯨꯟꯁꯤꯕꯨ ꯍꯦꯛ ꯍꯦꯛ ꯇꯥꯏꯌꯣꯟꯅꯍꯜꯂꯤ ꯃꯁꯤꯁꯨ ꯑꯏꯕꯅ ꯆꯦꯠꯅ ꯊꯥꯖꯩ ꯅꯨꯡꯉꯥꯏꯔꯕ ꯑꯃꯗꯤ ꯏꯪ ꯇꯞꯂꯕ ꯆꯥꯎꯈꯠꯂꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯑꯋꯥꯡꯕ ꯃꯪꯂꯥꯟ ꯁꯥꯒꯠꯂꯤ ꯑꯗꯣ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯕ ꯅꯠꯇ꯭ꯔꯒ ꯃꯪꯐꯥꯎꯅꯗꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯏꯕꯅ ꯑꯄꯥꯝꯕꯁꯤꯡꯗ ꯁꯤꯟꯅꯩ ꯁꯥꯟꯇꯤꯌꯥꯒꯣꯗ ꯕꯦꯁ ꯇꯧꯕ ꯁꯣꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯏꯅꯔꯖꯤ ꯃꯣꯅꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯗ ꯃꯪꯂꯦꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕ ꯏꯃꯨꯡ ꯃꯆꯥꯅ ꯃꯔꯨ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯆꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜ ꯊꯔꯅꯤꯋꯥꯟ ꯑꯋꯥꯅꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯁꯤ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯎꯕꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯝꯆꯠꯅ ꯃꯄꯨꯡ ꯑꯣꯏꯕ ꯇꯥꯡꯈꯨꯜ ꯄꯥꯈꯪ ꯑꯁꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯆꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯅꯨꯄꯤ ꯁꯥꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯍꯂꯙꯔꯗꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯔꯛꯈ꯭ꯔꯕꯤ ꯍꯜꯒꯥ ꯑꯋꯥꯟꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯡꯊꯣꯏ ꯑꯋꯥꯟꯒꯤ ꯃꯄꯥ ꯁꯤꯡꯈꯥꯡꯀꯨꯏ ꯃꯃꯥ ꯏꯕꯦꯅꯤ ꯃꯕꯨꯡ ꯂꯞꯁꯟ ꯃꯧꯄ꯭ꯋꯥ ꯑꯈꯥꯟ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯆꯥ ꯑꯃꯗꯤ ꯂꯝꯉꯥꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯡꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯄꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯅꯕ ꯃꯪꯂꯦꯝꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯀꯥꯡꯕꯨꯒꯤ ꯂꯨꯆꯤꯡꯕ ꯃꯥ ꯁꯨꯃꯦꯟꯅꯆꯤꯡꯕꯅꯤ ꯑꯏꯕꯅ ꯀꯦꯔꯦꯛꯇꯔꯗ ꯑꯌꯥꯝꯕ ꯑꯦꯝꯐꯦꯁꯤꯁ ꯄꯤ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤꯗ ꯁꯃꯥꯖꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯛꯄꯒ ꯂꯣꯏꯅꯅ ꯑꯏꯕꯅ ꯃꯪꯂꯦꯝ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯌꯦꯛꯄꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯇꯧ ꯎꯠꯄꯒꯤ ꯃꯑꯣꯡ ꯎꯕ ꯐꯪꯏ ꯋꯥꯔꯤ ꯄꯔꯤꯡ ꯌꯦꯡꯂꯒꯗꯤ ꯃꯔꯨ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤ ꯀꯅꯥꯅꯣ ꯃꯪꯂꯦꯝ ꯅꯠꯇ꯭ꯔꯒ ꯏꯃꯣꯆꯥ ꯑꯄꯥꯕꯁꯤꯡꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯅꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯪꯂꯦꯝꯗ ꯉꯥꯡꯊꯔꯛ ꯂꯩꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯆꯥꯡꯗꯝꯅꯔꯛꯄ ꯃꯇꯝꯗ ꯏꯃꯣꯆꯥꯅ ꯃꯪꯂꯦꯝꯗꯒꯤ ꯉꯝꯇꯛ ꯆꯠꯂꯤ ꯑꯔꯥꯟ ꯑꯋꯤꯠ ꯄꯛꯇꯕ ꯂꯝꯆꯠ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯪꯈꯣꯟꯕ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯄꯣꯔꯝ ꯄꯣꯃꯤꯠ ꯈꯪꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤ ꯀꯣꯟꯕ ꯃꯇꯧ ꯏꯪ ꯇꯞꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯣꯂꯨꯛꯄ ꯃꯇꯧ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯅꯨꯡꯁꯤꯕꯗ ꯄꯨꯛꯆꯦꯜ ꯑꯅꯤ ꯂꯣꯡꯗꯕ ꯐꯠꯇꯕꯕꯨ ꯃꯥꯡꯍꯟꯅꯕ ꯂꯥꯟꯊꯦꯡꯅꯕꯗ ꯅꯨꯡꯁꯥꯒꯨꯝꯕ ꯍꯥꯏꯔꯤꯕ ꯒꯨꯟ ꯃꯌꯥꯝ ꯑꯁꯤ ꯏꯃꯣꯆꯥꯗ ꯌꯥꯎꯏ ꯃꯪꯂꯦꯝꯒꯤꯁꯨ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯗꯕ ꯅꯠꯇꯦ ꯏꯃꯣꯆꯥꯗ ꯌꯥꯎꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯁꯣꯟꯕ ꯂꯝꯆꯠ ꯈꯔ ꯌꯥꯎꯕꯅ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯖꯩ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧꯕ ꯐꯝ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅꯤꯡꯗꯦ ꯅꯣꯡꯗꯝꯕꯅ ꯄꯤꯕ ꯈꯨꯗꯣꯜ ꯍꯥꯏꯅꯤꯡꯏ ꯇꯝꯐꯥ ꯈꯨꯗꯣꯛ ꯌꯥꯏꯔꯣꯏꯕꯤ ꯅꯠꯇ꯭ꯔꯒ ꯁꯦꯝꯐꯨ ꯀꯥꯡꯖꯦꯟꯅꯔꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯥꯟ ꯑꯃꯗꯤ ꯂꯝꯁꯤꯟꯕꯒꯨꯝꯅ ꯐꯥꯎꯍꯜꯂꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯕ ꯉꯝꯗꯦ ꯃꯤꯆꯦꯜ ꯑꯃ ꯑꯣꯏꯔꯛꯏ ꯐꯤꯕꯝ ꯃꯇꯝꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯕꯨ ꯈꯟꯊꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤ
Kanana karino khangphatriba meleba macha amada mari punsi amasung yamlaga senpham ama irai laina sinakoi madumakna mangrembu singthan badinate ahoina dum apa basinga mari punsi bu khangingba langtatnaba phawi angapwa magun amani magun du phurorai kana gadaba hiramdani lebaki senmiton sakatnabani amarongda aibagi aningba leibana su oibayai Tharniwandi nupi da nupi oina yei adubu akham kanbi nusibada amakwa yaudari mapagi ikul khanguna su mai leye khandabi ase ka phire leye oina yei asam khatabagi saloni masak thopa phiyeni haida ngamdo mahakna siraga leirambada tas sonni halga asani okta lamsat unnabagi Pambai oiba khatamak natana transgender ki punsibusu mayek sengna oibi mapung oiba character oidragasu losilapeda ma kamnot praba hangin tharniwani apowa sthangpi masamati mateng ningon ibeni lawuna masama ohungi maba oiragasu jat pizat lining khenabagi wakaloti magi kokda adumak susinduna lei amaronda maduna Tharniwani nusibada loinaiba bidamdi masak aduga ahoina dum mathoi hapi police direni wakalonda lainiba haibasi punsironga mari leina habi miyamna lana khanariba police ki marta maguba mathau masak khangba puksen senba thongna phaba lamjat luba mayam ama yawi yawani haibi oti dialogue da sisinariba londa budati ayuk numidang ngangnaba isam sanba lon marang kaini yawi kudam mama lokatsari hobadi nangna hobadi nangna heita horapa wari de yaw mi amati masak phibam bunsi mahin ta pada ai ba masam na khut tha da iya jona yawi ba misak tubi dialogue na khangan basi ai haibasi ai bana khazana hundo ai bagi dialogue ki mayek sing saklon yami machin thoi nakoi na phungdo bagi phajaba mayam amana lekting hali santi tara manga ri matunga oiramba manglem ki ahunga sapam asumna phungdo manglem du manglem mansilatre yamna mari mahau thokne hingiba Spanish Mexican amaru mansilatre dialogue ta Hindi English sizinaba ki matang dati mafam matam gi bagi ni haisi ai ba masamna phungdo ki apa basinga tongan mahau masubiba ngam Angang arot na singba iba masari oibalon sem khara yawi banani matangga atopa lon dagi manipur lon na isorpa dalisa sa ida ina singba gi sizinapam phajana khangali thoidokna haibudrabasu aibana bananu atuki mati chepsina senai haibasimadi tasengni Manipuri lon amasung Hori londa aibana tambiba mamanyama pudoni Wakanda sagat paparinga laksarabasu wari asenga thongdo hapsinduna putha asigi matik mayai hengatni wari watai sanabagi matang kayada maduda yawiba misak singuna masin thokna haiba natana mapukninga khanbani haibasi ilaina khanganaba idalik mayai sizinai Imosaga Tharniwanga ahanba oina Delhida thengalani Delhida leiba mahairosingna sinba thaban chongbada makhoi anigi ahanba khangnabagi wadi purokpada Tharniwani pukninga khanba wakan singdo italik mayek sisine wadi de yawiba misak amagi oiba takpada hibam takpada dialogue na maten yamna pani Kudam oina hairabada imosa imaru dhiren impan besi osi oili hairasi maki nubi besawina koda wadi sabu ikhanganami masisu wadi gibi makhir amani Kulai kaiba masen lengaki force hairiba singi marta tattana muklarabana misam singa pirapase kenasi manifu kapinate malen kumbagini hairasi yanin bapawi keibana Ibu tiang ibetoi ibu tiang di mama mengenai singgada maduki maisa merai ibu tiang ngam polisi longki ibetoi jawol lani boti mengenai su puna pamlamdam amadi magi ni haiba puna makhado puna samudra wang lana arab mapamda yumlim lalai
amuk nahungnana sandokpa ngamnarodaba phataba haibadum makaidi muthatpana unamaki yaiban khanjai iramdam manipurna sotabagi maramda ayibana udobina sak thinduna tapuga loinana pendabagi prabhaulawi Manipura industry leitaba amadi asoba corporate body mayam ama leitaba sector lambi leitaba punamaksibu ayibana yamna penjadana mating thukla lauje Lain Laiswan amadi nat culture di mingda kaiduna sajin toba senja kunja apunbagi sajamda tattana sinarpa yaw lalu di mingda sen kaiba mirakta bom lamsimba lena force na sumisam korpa ma sini ikat mababu ten sunarpa kaya asibu tumin na yeng na leto ngambe mayek sena amadi makopong na lang Ayi bagi porjai aduki mati mapangan kali thonale ga mapongokni Manipur di semilon chawkatan bada lamji maira oidaba university lingkhatba Manipur di sakau malemi kaithenda mafam kanba ngamna ba manglan sagatri phabonga ngaton marang aina puthoani Manipur di singamai tadi haunaga Delhi Santiago Bangkok ni singbagi lambi thong hotel singba saktam mayek senna kasin boya jo ne yepaga donana Tungan-tungan bahasa cai cakna loncer asoba restoran kaya ada paisa paiba asosa kaya na sana thana ba punama masa khaina ubi sokat laba sohoti kunsi manu amasung sahi yang ni mama ni Manipur ani kena ba masa utna bawat nei mau sagi kam na mong pada mahana imo mazaki sakam da tenthai Manipuri sindi okda susinduna leikraba tamnalai sindi wari imphal oidunasu sahardi yak lawbi punsi maren yawtringeda nupa maza singa nauri kapuna se khabagi wari school college da sarasati puja pamthulamba unnamak lamongna rei nita sangsang uhalai ai bagi ai singaro thanani imo sana manglemu ningsingni sensa paiba Sokut palega siena tingkraba monet groups dunate mathong buktaba thabak maya mama siena duna ma ko chonti gamna tiba angang eri ti manglen duni ukhungi langgang lamdang siruibu siroi haina aram ba mingo sinaba aram nani haibadu miyam khanati apa no Iswar amatani nungsiba amadi thabak na malemda leiba mibu khudingba amata oina prinsimba ngangani haibagi Wakalon mamita itu noleni, madumak termiwana tabak untuk nabuane. Maitai patung mengliana Mexican ningon edorina tumunguna masa mopangde. Lainin bisa timingga jati mien kambiga. Maitai ningon ibeniki mapuroda tangkul oda singkai tumi aran bawakan ni emu masa ningon termiwana untuk nabuane. Mapagi animai mayokta maitai patung imo sa ilamat hamui anin lungdana. Sat yung nalek yung nalek. Amarongda, mika kong dapat sinabani. Kamut na iba, wakalong budi, kayo muna subaloy dalani haiba, ay iba, di kamoy yung ito at kami. Singin kami, sarang mo, na baso, ako na rin, sakang nga na batawang ni, wakalong di tabak ka untong na, asang mag-karakter sin o na, imusa ang malikarniwan, kutuali. Science ang masunong visualism di, hatong na bayat ba, bari, hang na basinda, hangan na bakwalay, Idealism amasung materialism ani apun mamasaku utnaba kotnaba timamindan satna pathapi wangda arang pamina dan kasen hambayang amapuraga miram da sen ki bamanglen hanamak la da oidinasu leba kunai sana da tunasu sera kang samthok tabra sebau da hablapa mabau koduna lenga talang jati bamaran popirara hibam sisu othokpa yabra hangakpa yabo hamsini Matamna pibamna ohim kibani kulai paibagi irang leba Manipur badadi tawidaba kaya su tawthorapa magingai bele amarongda leba miyam kunai gidama gana batawapani umna makna yatham to amuksu posi kolapa matang su yawapa yai manglengi oirakiba pibam asengba punsida dilasokna le madu thibagi mathau tade maramdi miyoibagi wakhana lamba thongba ngamdaba mafam mali tiram leke Karikumbana, karikumbada, laibak logi, amuk thabe ke hibong jarong, keru basungami, sabitri na jom lagi, setaban yai kawat, nam se na kurati. Kunti ki sangi ni, numita ki masa ni saduna, mukuk tarada, mana na omiki, masa karna, koto.
Pak Pokoi. Bagi kita mapung tuna Pokoi mapun lepon Pokrat Kanze. Masih hai ini. Terbiwana masabi manja imosa kita mak leksat tambahuna Eastern Tourist and Hospitality na una panglam dan ima maripu di nama leka na leksat tambahun. Hatta da yokuna thamlubagi kanate ai bana khanra nubi ki kunsibu kari suleta na khanba oja bokun aromba masa ki bote ki mamai bili tama kunsibu sinali mana tawsaru thabaki mahini sairani mataw suna lega kunai miyam ki mana bata tawba asami kunsisu mathong marong thangdana phibam amata da ani matam phibam na yada tuna logi mi enda akai le lambi amata sadura basu Miyam di lega kunai ya kena bertambah kaitan dengan lebu lega ki ye na bani karam hai ni mati mapundu thoi ni na setan ba phawi ma ki asumba asemba khanglaba miyam na lega na ngapi kamtu adu ku hai ni basi lana gi ko ni em karam na kibam da wari sin pura pa hai du madi manglem amadi imosa kana le ko no ni khasti lega ki kireti ai bana noren sida wahang ina adumat khandi ko ji thang ba wafam man siyawi asangna thazaba mahan biram labi mire hat magi damka lekha leisa tamjagani haina kanjaruba singel areba ta rabi leiram tinga oitraba halgadi kunji apa basindi koram unnata leirani kaya da mahau leitrana matena aroi bada unama umpan na Pramodini Bu, akan saya para mapakiram ya, Dr. Pramodini si kasing ini, Dr. na site nilam da culture nilam da so to bakta lege, ari bahol man professor culture niso jamna sankopa researcher ni, fiction writer ni, science sui, atuga masin phalapit ba amasuni Dr. na hoji kuna nabi re Pathangda, Mani Subada, paper Lapupidadori Basi, Dr. Udro Subashini, Papidadori Basina, Joseph Andrasana Samli Thadisanuda, Million Mama. Pergi dapat kami di pagi juga pergi kita di juga mengambil itu menjadi mereka nama ini juga pergi menggunakan sejarah masuk maksa rakyat menggunakan maksa dan mengambil itu menjadi ini dapat apa menjadi dapat yang sangat itu buat lain macam yang saya nak jadi ini mungkin juga sebenarnya sambil hasil saya dah mungkin nama Hasil hai novel asi ongsan nampu oina sakapa ayamani talikasi sakalapa matanda jariba langsung amagi tawliba tawkimaki asyang bangsa sakali matam amagi matam nasumbasu lana malusuna yang kurbari amapun sakatunai ayi penasa tiba langsung amagi tawliba tawkimaki tumusun ajana kami seminar pawali matam sakali matam amagi itulur matam Lang yang baca kali tumpang jadi ina sarahati mana sekali tumpang jadi baik mungkin sangat sekali aku pak fungsi semua apa punya kisah sahabat yang memberi cuma tumpang hari ini aduga saya lagi kalau kamu punya maka kau besar pada dan itu minta menambah angkai teman ini juga sekali novel asli maku di maku kaya bagi tumadan na naraba sabi sanau kami di langkat naraba hawai di kanjuri ba iti beli mau di tradisional mau di berarti dinate narrative style da class bracket di sisi naduna kalau ini ba wakam puna malik sing pulu na Nani kasi da ali bana ulin bagi male masih santi oina ingat sina leba amadi ilam man burusu leba mara sina ulang cinti biha milu leba ndam ama ko bagi apa enggak ya udana ko le mayam masih udana ko na pada makan ni kaya hasin duna ko gei hasisanu hai ba novel asi haza amadi ko makoy ani mamang ki matota
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯅ ꯊꯥꯖ ꯀꯣꯔꯛꯀꯤ ꯊꯃꯣꯏꯕꯨ ꯁꯛꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯥꯖꯅ ꯏꯁꯤꯡ ꯏꯄꯥꯛ ꯁꯃꯨꯗ꯭ꯔ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯇꯝꯄꯥꯛ ꯂꯝꯗꯝ ꯑꯁꯤ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯎꯠꯂꯤ ꯊꯥꯖ ꯑꯃꯗꯤ ꯀꯣꯔꯧꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯆꯤꯡꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯇꯝꯄꯥꯛꯇ ꯄꯣꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯄꯨꯁꯤꯜꯂꯛꯏ ꯑꯏꯕꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯁꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯨꯔꯥꯟꯁꯤꯡꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯉꯝꯕ ꯁꯦꯠ ꯆꯥꯅꯕꯒꯤ ꯁꯛꯇꯝ ꯐꯥꯎꯕ ꯎꯅꯅꯕ ꯍꯣꯠꯅꯩ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯉꯝꯗ꯭ꯔꯕ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯀꯌꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯥꯡꯕꯟ ꯀꯌꯥ ꯆꯦꯟꯊꯃꯤꯟꯅꯔꯛꯂꯕ ꯊꯋꯥꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯎꯠꯄꯗ ꯍꯧꯔꯛꯐꯝ ꯆꯠꯅ ꯂꯣꯟꯆꯠ ꯀꯌా ꯑꯃꯒ ꯏꯔꯣꯏꯅꯅ ꯆꯠꯃꯤꯟꯅꯍꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯡꯒꯤ ꯈꯣꯡꯆꯠꯇ ꯑꯄꯟꯕ ꯑꯂꯦꯞꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯖ ꯁꯛ ꯈꯪꯅꯍꯟꯕ ꯊꯥꯖꯒꯤ ꯂꯝꯆꯠ ꯇꯥꯛꯄ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯤꯡꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯔꯥ ꯇꯞꯅ ꯄꯥꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯧꯗꯣꯛ ꯑꯃꯅ ꯍꯩꯁꯤꯡꯅ ꯇꯥꯛꯅꯅꯕ ꯍꯣꯠꯅꯩ ꯕꯛꯂꯤꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯗ ꯋꯥꯔꯜ ꯄꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯑꯃꯗ ꯄꯦꯄꯔ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯖꯋꯥꯎ ꯂꯥꯛꯈꯤ ꯄꯦꯄꯔ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖ ꯑꯃꯗꯤ ꯕꯦꯠꯁꯤ ꯈꯟꯕꯒꯤ ꯃꯔꯝꯅ ꯅꯍா ꯑꯣꯏꯔꯤꯕꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯤꯡꯕꯗꯒꯤ ꯈꯟꯈꯤꯕꯅꯤ ꯊꯥꯖ ꯑꯃꯗꯤ ꯕꯦꯠꯁꯤꯅ ꯄꯥꯒꯗꯧꯔꯤꯕ ꯁꯦꯃꯤꯅꯥꯔ ꯑꯗꯨꯁꯨ मालेम असिबु शांति पुरक्नबगीदमक सेमिनार ऑन इंटरनेशनल पीस असी सिंखिबनी अदुगा यूनाइटेड नेशंस सेमिना मालेम असिबु शांति पुरक्नब होननिबा अदुबुसु उतुना नोबेल असी संगल सागलई अही बना याम हईसिंगा लाइक असिगी अहोबदा थाजगी लमजत ताकबा लोनना कोरम थाजा सखना हनबगी तजाजु याम फजना पिनना बोले थाजना भागीदा पांथोलिबा वर्ल्ड पीस इंटरनेशनल सेमिनार अदु यावलाकदा नोमा पिकनिक अमा पैसिफिक ओशन येंगुलगा वॉलंटरी रिजॉर्ट की कैफेदा ब्रेकफास्ट लौनबगी क्यूदा लेबनिदा तुंगा लेबिबा सानरोय ब्राजीलियन बा अमना थाजगी निंजोंदा सिक्तबा मोंदा कायकी मधुगी सचाबा पाकुम थाजना पुलिस को बिरकी थोइबा थोदोकु मिरमनि हाइना थाजा माइदेना जेंदे नुबिनी हाइना ओया यानि खलिबा ब्राजीलियन बा अदुगी वखल बुसु मरिल चुनना बखनै मतang asida thoi usitaba yade haiba थाजगी लमचत अदुसु काई मसीगा लोनना माथोक असि सान फ्रांसिस्को कोनिकलदा फोटोगा कोनना हाबतुना महाबतुना मरम ओयदा कोरोना थाजा उनबा लाहनबा थाजा अमदि कोरो सखना हनुना कुसिगी पंडितमा गोगोकरी हजिकी मतंदा सथरकिबा समाजगी फिबम उत्पन्न लोनना राजनीति और राजनीति नुंगी ओइबा लाइलों कया अमसु मयेक सिंगा थमना बहनै एमएलए मंत्री सिंगा लोइबा लाहौबा साबा ओइनी को किहनदुना नमदुना सेल खाइबा बोना सिंगुना किहनबा दुना दा ताकुतराम ड्रग लोइबा थारी दुरांगा नोंगै करबा तौबा कयाबु बुथतपा पांबगी वखलोलनि गचचाना लई मणिपुरदा नोंगा कांगना थोकिबा क्राइमसु असिबु लाक्सिंदुना इनतपा मरा चेपा लंदम अमा उदिबसी महाकी अचेपा वखलोनि मसी ओलकना बकनबदा थत्तबा थबक तौलिबा लंबी सोरokta खुलाई पुदुना चलिबसिंग असिबु खांगबंगबा अफाबा मखलि खुलाई सादुना मखोइसिंग अदुबु फादुना दंजि पिबा पांबगी लंबी साउना ताबुनि थत्तबा थबक तौलिबा मियोइसिंग असिबु मालमदगी मरु फंगना मुथपा शांति लेवल लंदम अमा पुरक्नबा होनबदा मखल मखागी वखलों कया पुथोकना सिजिनै खुलाई पाइबा अमदि इरमदम नापिबसिंगा मागी अपांबा मौंगा कमिंग कमिंगा तौरकबदी खुनाई अदु लेखा तारकनी हायना पाइजबदी वखलों थमी मतौ कुइना शासन लेरत्रबा तौनी कमिंगदा तौदिना लाक्नबा इरमदम असिबु अफाबा मखलगी लेना अमल लाक्कनी हायबगी थाजबसि लई अदुगा अफाबा असुंबा चटपा लंदम अमा ओहिनिबगी मतंगदा अलिबना महाकी ओइबा वखल कया सोनलै एमएलए मंत्रीसिंगी अरुणबा खंगुरबा अमति महाकी फतबा थबक्का अपन बचिरबदी
misal adubo khudakta lamang kumagi sanadi asimusu yaninda bakutba loinana corruption crime sinji kaya asimusu marung phangam thupa pani afaba thakak tawba ni amana lekana hingam makhoi bu mate khudingmaktagi hatnana phanana tawang tawba adusu mayok sana dhamani Pilau khudingmakta ithoi sinthoraba laila sunda ujilo sunda konaga kanba lekhaki konaga kanba masagi osapachi daba asumba asimba satpa pamba matikra kono kunsi eta mujamande kunai asida khataba quran basina akiba yawdana sari akaba tawbuna eta khungtaba kunsi malal amadala nei quran mana puling nana diba kunai asidi masakadu ali banami sina ta'lim asumna mathau masak khangba ama olegi ayibagi wangang sangangga yamna haiba lon manadaba amana manglakpa wangang sangang yamna khangna nganari maitegi sanalmajat amadi harau kumhaida mawjaba matawadu kusilai lagi asiri mapung oliba protagonis anigi maming asi yamna chanana nongdon thakka madhuriba korong masek nadi haza aina maming loduna tholi nubi du lokatpa pamba ani bugi wakar manjuna mabela sigi manju haza janu aina tholi lon semba yamna hari nubi masa amana olna laga pawang hazana sengna thamnala bakone pawtambada amati wali libada masa khana tamchisu ani bugi tokpa gunamani Kazaba nuaiba gun kayana ipom naya sentharakiba selata apan manungai taba kara uba phangi udam oina khulai paiba singna poro bukha duna kukiba amati mahaki hawaina siba sangwa khangana leine tanjada poro ki kusigi lambida mangal bibiramba manunibon inabiramba musiraga manuk nedlaki mawa mapaw amatta tahan kidaba mangondiki mating ama pawo kabun kidaba asina apa sida nuai taba kara di phahali Khazasanu hariba novel asi musibagi mahau yawatraba matangasida khaza amati korogi asengba musiba masa adu upani loina pichulika tholiba crimes adu pasim duna leba maratana panana bagi thosil kayasu pangthok manaba kane ching tamgi mari mama nikho palinga thokiba king daga thosin putkola loina mosiko tamja tholiba angko panglaba crimes kaya amasu kajana tholi asongba MLA minister amati khamaiba singi khatraba lalong kayasu umani ai bugi meeting yang paksawi pitraba lam manipura kungkung sana thokliba thobok masaragi koraga so khobo yang kuthana yeng ko lena chubi da thokliba thobok ya amasu sukchinna ulana bani tongan ba mahau ba konsep ya na sabong orba ai ani Sabiba mahamsing adugi bunai kele lagi thong sapuk thawang unamak sukchinna ubaput nana bakane ai bagi kalpana sisu yang nawangi novel asiri arobada haza amadi poro manglam chaki thobro kaya bu mising duna musi sirok na ubada tamna usikna matam jaba daba masabi bu januduna khongalapa aduga haza amadi poro gi uti ra sakambu nodo thaki hazana magi uti ra mangal bu khudong duna manhan babu Nesina kanjina bakona pada warung zaki orang kaza ni musi jirok naba aduku matam na yarapta badagi pen yang zaba pangdana numam dana dejimbu warung zaba na tongdaya draba thawai ama pudura balu mai panghan kiba sila siba khazar ba kalpana kaya na longina zagani Dr. Zubazan Rasana Sangi Khazi Sanu Hariba Novel si Satharkiba Manipuri Novel Singi Manungda Anubupi Amani Haina Lawai Novel asida Putri Amazon Manipuri Rajniti Pibam Amadi Hausi Mayo Galiba Samasya Kayamri Senori Novel asida Mariba Pujana Musibari Asengba Mamita Bubi Hazari Sakam si Mati Bubi Ama Punya Yam Wang Nakangapuna Gi Asengama Atangaba Karakter Amani Nupida Saki Biba Panjaba Maramdangi Nukamba Maki Bada Hashaunaba Kopa Unamak Hazasanu Amasung Korogi Musibari Wadi Asida Masansana Atsimba Mani Asengamak Matangi Novel Amani Now,
Swasmisi, paper the Yamsangazan, and the war, Dr. Nayam, Hazana, Mayamda, Pinimba, Makinanda, the disease of the Lunana, Taisha, and then Tommy Cretation. But I'm seeing some of the public among Sarjubala, Mana public Musibagi Janunda, Jonathan Resana Sami, Buenas, Atasalu Damuna, Navira Kadori, among Sarjubala, Departmenta, Sisters, Tauribini, Yankana, is in Baki Lamida, Sansulabiti, Nahawi, Amani, Patopiras. I'm citizen, Mugata, around the Catholic, in Europe, I don't know the school, the Catholic, and the Basilica, and the Palmer, and the I have the right to Municipality Salunda, Jonathan Assassin, Nicolas Pazano, Manipuri Korean, Palaski Talonga, Municipality, Mopin Khan, Apapa, Kamu, Sumokamura, Dr. Robert Nicolas, Madhavi, Mohammed, or Hungary. Así como nunca lo vamos a llevar, sabe salón municipio no me lo dirá, sonará un poco de agua sin una forma, upanisca, Dr. Kamunidati Nivaka, Sinton Manava, Upanisca, Jordan Esmesami, Upanisca Amona, Payunda, Amakamura, Adiva, Upanisca Concerta, Ahamasa Yoga, Akanda Sapi Yoga, Musikan Yokom, the Mishindrava, Ambahati Dervali, Mishivalina, Apaku Hamura, Pamu Yogasana, Mukundi. Karena bagi orang misalnya fotografer, Mishimari Masalasi, Akanda Sapi Yoga, Bukan bermakna, kamu tidak mampu apa, Mishimari wali amang orang tidak Upanasi, atau karena dia ni. Mesti waktu orang benar, kamu biasanya orang kami ke Upanasi asli wali pagi dari khazanah dia kena, mesti kantin kamu kerana apa asli kamu bukan juga Upanasi, amati esatan dinami dalam hal ini. Esatan dinami dalam hal ini Upanasi asli lagi, lantawa juga. Kamu di asal musibah hari musibah kita mak kawan kamu terasi hari sami orang kada kamu ke hanya mayat sehingga dia pergi masa ubahkan di hari dia Upanasi asal Upanasi kana hari anak di kolam masih kami muharaba musibah lama yang hari semua kita dia maka kaya bagi musibah di kolam muharaba kamu itu kita tahu lamun kada lamun ini laga hari anak di kolam dua Manglar amat kita ini ian dan sebenarnya sangat lepas semua produk produk mau beli. Tapi semua pihak dalam semua juga kayak dalam sekolah. Misi benar punya nama asal pangkalan guna mayuk dia juga harus sana apa bukan semua itu sedang mungkin. Maka kayak di kanan dengan kata harus amat kalau misi benar misi kan juga berapa. Sehingga juga orang kayak di makaw itu adalah menurutnya ini masuk mapali lalu kaya boleh karena kita sains sama teknologi karena bangun kala dulu asal kamu dah aktif semua orang orang juga bagi nasi ini berada anu memakai lawan hadiah hari sanu hari Upanasi asal Upanasi karena municipality asal berkumpul dalam diri mengumpulkan dan bahasa sekali yang berkata bahwa maka hari itu pada wali masalah yang mengulang berarti mesti kami nyokong dengan bahwa ini Upanasi kita kenal, otoko tidak menggerakkan dengan animasi seminar dengan koridor kita yang bersedia. Sehingga kalau di mana mesti kami mencoba menentukan di mana kalau lama namun ini lagu sekali sana kami kamu mesti maupun mati dalam mesti berada lantaran bukan dari atau orang Upanasi asli wali paling dah jadi macam misalnya sampai dapat mengaji sana kita ada satu nama tapi masa kamu dibuatkan dia. Kamu yang masa kau berikan nombor benar juga masih kemarin masih dah. Maka aku berkaya lalu semua. Mina bagi kamu dari Indonesia ini. Mahu lagi harus apa harus kamu berkawal dia. Upanasi sekarang selama kamu nak mahu ibu koridor kita yang Indonesia ini masih boleh. Kamu Lama itu Upanasi. Wali paling asli yang mengatakan nak ibu lama koridor kita dia. Kalau lagi long saya sehingga terjadi berkali seni di pulau ada apa seni bikin sesungguhnya oleh di pulau Kogi. Maka yang berkali-kali untuk internasional di Asia Timur Leste, apabila kita
ꯄꯥꯝꯂꯤꯕ ꯊꯥꯖ ꯆꯪꯂꯤꯕ ꯁꯔꯚꯤꯁꯀꯤ ꯆꯤꯡꯈꯠꯇꯒꯤ ꯌꯦꯡꯊꯔꯛꯄ ꯎꯔꯤꯕ ꯃꯄꯥꯟ ꯅꯥꯏꯗꯕ ꯔꯦꯁꯤꯄꯤ ꯑꯣꯁꯤꯟꯒꯤ ꯏꯄꯥꯛꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃ ꯄꯤꯗꯨꯅ ꯆꯠꯊꯣꯛꯇꯨꯅ ꯇꯧꯏ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯁꯣꯡꯕ ꯏꯍꯨꯜ ꯑꯃꯅ ꯊꯥꯖꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯑꯄꯥꯕꯁꯤꯡ ꯊꯃꯣꯏꯗ ꯐꯥꯎꯍꯟꯗꯨꯅ ꯈꯪꯅꯤꯡꯕꯒꯤ ꯏꯊꯧ ꯂꯥꯡꯍꯜꯂꯝꯃꯤ꯫ ꯊꯥꯖꯅ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝ ꯃꯔꯨꯑꯣꯏꯅ ꯏꯁꯤꯡ ꯏꯄꯥꯛꯀꯨꯝꯕ ꯑꯁꯤ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃꯗꯤ ꯍꯦꯛ ꯍꯦꯛ ꯐꯥꯎꯔꯛꯄ ꯎꯔꯛꯈꯤ꯫ ꯀꯔꯤ ꯇꯧꯕꯗꯒꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯊꯟꯇ ꯍꯟꯖꯤꯟꯃꯛꯇ ꯀꯥꯎꯗꯕ ꯋꯥꯍꯪꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯤꯁꯥꯡ ꯊꯥꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯑꯃꯗꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗ ꯅꯥꯕ ꯁꯤꯡꯅ ꯁꯤꯗꯣꯛꯅꯔꯤꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯦꯞꯁꯤꯟꯅ ꯇꯧꯔꯛꯄꯗ ꯃꯪꯂꯥꯟ ꯇꯥꯏꯕꯪꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯊꯥꯖ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯡꯂꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕ ꯃꯇꯨꯡ ꯎꯍꯩ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛ ꯃꯃꯥꯟꯅꯕꯤ ꯂꯦꯞꯁꯤꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯔꯦꯡ ꯂꯦꯞꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯦꯞꯄ ꯑꯀꯤꯕ ꯐꯪꯕ ꯋꯥꯡ ꯆꯥꯎꯔꯕ ꯕ꯭ꯔꯥꯖꯤꯂꯤꯌꯥꯟ ꯑꯃꯅ ꯐꯠꯇꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯃꯁꯥ ꯁꯣꯜꯂꯕꯗ ꯃꯍꯥꯛ ꯐꯪꯈꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧꯗ ꯈꯨꯠꯁꯥꯎꯅꯔꯕ ꯊꯥꯖ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯛꯁꯨꯑꯦꯜ ꯍꯦꯔꯥꯁ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯔꯥꯡꯅꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯥꯖ ꯏꯀꯥꯏ ꯊꯤꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅ ꯉꯥꯡꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯪꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯀ꯭ꯔꯣꯅꯤꯀꯜꯗ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯂꯛꯈꯤ꯫ ꯄꯣꯔꯣꯝ ꯑꯁꯤꯅ ꯊꯥꯖꯒꯤ ꯄꯥꯎ ꯑꯁꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯥꯞꯂꯕ ꯃꯔꯝꯗꯝꯗꯒꯤ ꯊꯧꯅꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯒꯠꯂꯨꯕ ꯍꯩꯈ꯭ꯔ ꯂꯝ ꯍꯨꯝꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯀꯩꯊꯦꯜ ꯃꯤꯔꯥ ꯕꯤꯁꯇꯥꯗ ꯂꯥꯛꯇꯨꯅ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯀ ꯑꯌꯥꯕ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯔꯣꯝ ꯃꯁꯛꯀꯤ ꯅꯨꯄꯥ ꯊꯣꯛꯄ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡ ꯃꯆꯥ ꯑꯅꯤꯃꯛ ꯈꯨꯃꯛ ꯄꯤꯁꯟꯕ ꯐꯥꯎꯔꯛꯈꯤ꯫ ꯄꯣꯔꯣꯝ ꯑꯃꯗꯤ ꯊꯥꯖ ꯑꯍꯥꯟꯕ ꯎꯅꯕ ꯃꯛꯇꯗ ꯑꯃꯅ ꯑꯃꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯅꯛꯁꯤꯟꯅ ꯂꯣꯏꯅꯔꯛꯄ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯕꯒꯨꯝ ꯏꯊꯣꯏ ꯊꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟ ꯑꯃꯠꯇꯗ ꯅꯨꯡꯁꯤꯕꯨ ꯐꯥꯎꯔꯛꯇ꯭ꯔꯗꯤ ꯊꯥꯖꯒꯤ ꯊꯃꯣꯏ ꯄꯣꯔꯣꯝ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤ ꯅꯤꯡꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯔꯝ ꯁꯤꯃꯛꯅ ꯃꯤ ꯊꯦꯡꯅꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯇ꯭ꯔꯕꯤ ꯊꯥꯖꯅ ꯄꯣꯔꯣꯝꯕꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯄꯤꯕꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯊꯧꯗꯨ ꯈꯪꯖꯟꯗꯦ꯫ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯄꯨꯡ ꯐꯥꯔꯕꯤ ꯊꯥꯖꯒꯤ ꯊꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯑꯀꯣꯛ ꯑꯀꯥꯏꯁꯤꯡꯗ ꯎꯅꯕ ꯑꯃꯗ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯄꯒꯨꯝ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝꯒꯤ ꯀꯤꯁꯤꯁꯨ ꯀꯣꯟꯌꯥꯁꯀꯥꯅ ꯐꯣꯡꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯊꯥꯖ ꯆꯅꯨ ꯑꯃꯗꯤ ꯄꯣꯔꯣꯝ ꯑꯁꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯤ ꯐꯤꯂꯝꯕꯨ ꯀꯥꯏꯗꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯟꯌꯥꯁꯀꯥꯅ ꯁꯥꯒꯠꯂꯛꯂꯤꯕ ꯋꯥꯔꯤ ꯄꯔꯤꯅ ꯑꯄꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯥꯡꯇꯛꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯄꯥꯝꯕꯁꯤꯡꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗ꯭ꯔꯤ ꯊꯥꯖ USA ꯗꯒꯤ ꯍꯜꯂꯒ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯃꯆꯨ ꯑꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯑꯃꯦꯔꯤꯀꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯄꯣꯔꯣꯝ ꯑꯃꯠꯇ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯔꯛꯈꯤ꯫ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯣꯔꯣꯝꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯧ ꯂꯥꯡꯏ꯫ ꯄꯣꯔꯣꯝꯒꯤ ꯅꯨꯡꯁꯤꯕꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤ ꯃꯃꯤꯠ ꯐꯨꯜꯂꯛꯂꯕꯗ ꯃꯍꯥꯛ ꯏꯇꯠ ꯇꯠꯇꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯀꯪꯂꯥ ꯂꯝꯖꯤꯡꯈꯤꯔꯛꯈꯤ꯫ ꯎꯠꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯗꯨꯅ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯆꯔꯥꯡꯅꯍꯜꯂꯛꯄꯗ ꯅꯠꯇꯅ ꯄꯣꯔꯣꯝ ꯅꯨꯡꯁꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤ ꯏꯁꯝ ꯁꯝꯅꯔꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯃꯒꯨꯟꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯃꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯅ ꯊꯥꯖꯕꯨ ꯂꯩꯇꯥꯍꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯂꯝꯖꯤꯡꯈꯤꯕ ꯄꯣꯔꯣꯝꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯤꯠ ꯃꯊꯪꯗ ꯈꯤꯇꯪ ꯈꯜꯂꯨꯕꯗ ꯏꯄꯨꯛ ꯄꯨꯛꯊꯔꯝꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯅꯧꯅ ꯑꯃꯨꯛ ꯂꯩꯁꯥ ꯀꯟꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯎꯗꯨ ꯇꯥꯅꯤꯡꯅ ꯉꯥꯏꯖꯔꯒꯤ ꯊꯥꯖꯒꯤ ꯃꯐꯝꯗ ꯄꯣꯔꯣꯝꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯐꯣꯡꯗꯣꯛꯂꯛꯏ꯫ ꯊꯃꯣꯏꯗ ꯂꯥꯆꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯂꯕ ꯃꯤꯀꯨꯞꯇꯨꯗ ꯊꯥꯖꯒꯤ ꯄꯦꯟꯖꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯕꯒꯤ ꯄꯟꯖꯧꯔꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯛꯎꯗꯕ ꯃꯔꯤ ꯑꯃꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯛꯂꯕꯒꯨꯝ ꯐꯥꯎꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤꯁꯦ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯕ ꯎꯔꯛꯂꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯣꯟꯌꯥꯁꯀꯥꯅ ꯁꯥꯒꯠꯂꯛꯂꯤꯕ ꯊꯥꯖ ꯑꯃꯗꯤ ꯄꯣꯔꯣꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯁꯤ ꯂꯧꯊꯣꯛ ꯂꯧꯊꯣꯛ ꯂꯩꯇꯅ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏꯖꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯄꯨ ꯃꯥꯒꯤ ꯃꯥꯡꯖꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤ ꯅꯨꯄꯥ ꯑꯣꯏꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯆꯥꯅꯤꯡꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯅꯤꯒꯤ ꯋꯥꯔꯤꯒꯨꯝ ꯑꯄꯥꯕꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯅ ꯇꯥꯛꯅꯔꯛꯏ꯫ ꯅꯨꯡꯁꯤ ꯅꯨꯡꯒꯤ ꯋꯥꯔꯤꯅ ꯃꯄꯨ ꯑꯣꯏꯗꯨꯅ ꯁꯥꯒꯠꯂꯛꯂꯤꯕ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯀꯣꯟꯌꯥꯁꯀꯥꯅ ꯊꯥꯖ ꯑꯃꯗꯤ ꯄꯣꯔꯣꯝ ꯑꯁꯤ ꯑꯅꯤꯒꯤ ꯃꯄꯨꯡ ꯐꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡ ꯇꯝꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯃꯁꯛ ꯀꯌꯥꯁꯤ ꯃꯌꯦꯛ ꯁꯦꯡꯗꯣꯛꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯄꯣꯛꯂꯛꯄ ꯃꯅꯤꯄꯨꯔꯗ ꯄꯣꯛꯂꯛꯈꯤꯗꯕ ꯄꯣꯔꯣꯝ ꯊꯥꯖꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯃꯔꯝꯗꯝꯗ ꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯊꯥꯖꯒꯤ ꯅꯨꯡꯁꯤꯕꯅ ꯂꯤꯁꯤꯡ ꯑꯣꯏꯗꯨꯅ ꯄꯣꯔꯣꯝ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯛꯂꯕꯗ ꯁꯥꯕꯤ ꯁꯟꯗꯣ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯨ ꯃꯅꯤꯡ ꯇꯝꯅ ꯈꯪꯍꯣꯡꯅꯔꯛꯏ꯫ ꯑꯗꯨꯅꯗꯤ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯁꯥꯕꯤ ꯁꯟꯗꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯊꯝꯅꯗ꯭ꯔꯕꯁꯨ ꯄꯣꯔꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯗꯤ ꯊꯥꯖꯅ ꯈꯪꯅꯤꯡꯂꯕꯁꯨ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯂꯧꯈꯤ꯫ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯊꯋꯥꯏ ꯃꯃꯤ ꯈꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯣꯔꯣꯝꯒꯤ
ꯊꯥꯖꯅ ꯄꯣꯔꯣꯝꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯍꯟꯊꯔꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯄꯥꯕꯁꯤꯡ ꯃꯅꯨꯡꯗ ꯐꯥꯎꯔꯤꯕ ꯈꯪꯅꯤꯡꯕꯒꯤ ꯏꯊꯧ ꯂꯥꯡꯕꯗꯤ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯀꯣꯅꯥꯁꯀꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯄꯥꯕꯁꯤꯡꯒꯤ ꯏꯊꯧ ꯂꯥꯡꯕ ꯊꯣꯛꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯇꯟꯇꯨꯅꯥꯅ ꯄꯣꯔꯣꯝꯒꯤ ꯊꯣꯛꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯍꯟꯗꯅ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯅꯕ ꯍꯣꯠꯅꯔꯤ ꯄꯣꯔꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯤआꯏꯗꯤ ꯕ꯭ꯔꯥꯟꯁꯇ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ UN ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯛꯈꯤ ꯁꯥꯡꯂꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯖꯒꯤ ꯃꯐꯝꯗ ꯄꯣꯔꯣꯝꯗ ꯂꯤꯊꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯎꯄꯟꯌꯥꯁꯀꯥꯅ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯔꯤꯒꯤ ꯄꯔꯤꯡ ꯑꯁꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯑꯣꯏꯕ ꯆꯔꯛ ꯆꯍꯤ ꯅꯥꯏꯕ ꯂꯧꯁꯤꯟꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯈꯦꯟꯅꯕ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤꯗꯒꯤ ꯈꯖꯤꯛ ꯅꯥꯊꯩꯔꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ ꯍꯥꯏꯕ ꯌꯥꯏ ꯃꯔꯝ ꯁꯤꯃꯛꯅ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗ꯭ꯔꯕ ꯄꯣꯔꯣꯝꯒꯤ ꯃꯐꯝꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯐꯥꯎꯔꯛꯂꯤ ꯃꯁꯥꯒꯤ ꯑꯁꯤꯡꯕ ꯊꯕꯛ ꯀꯌꯥꯅ ꯄꯨꯟꯁꯤꯕꯨ ꯈꯨꯝꯗꯨꯅ ꯄꯨꯔꯕꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯕ ꯅꯨꯡꯁꯤ ꯅꯨꯡꯒꯤ ꯏꯍꯨꯜꯅ ꯄꯣꯔꯣꯝꯕꯨ ꯉꯥꯛꯊꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯈꯤꯗꯦ ꯃꯔꯝꯁꯤꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯒꯤ ꯋꯥꯈꯜ ꯏꯇꯧ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄꯣꯔꯣꯝꯅ ꯊꯥꯗ ꯆꯪꯉꯨ ꯑꯃꯦꯔꯤꯀꯥꯗ ꯄꯨꯕꯗꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯊꯥꯖꯒꯤ ꯈꯨꯡꯒꯪ ꯆꯠꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯅꯦꯁꯀꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯁꯤ ꯁꯨꯝꯕꯒꯤ ꯁꯥꯔꯤ ꯁꯥꯟꯅ ꯑꯣꯏꯕꯒꯤ ꯃꯄꯥꯟꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯍꯧꯔꯛꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯄꯨꯊꯔꯛꯀꯦ ꯏꯆꯦꯜ ꯆꯠꯂꯨꯔꯕ ꯄꯨꯟꯁꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯇꯥꯖ ꯑꯃꯗꯤ ꯄꯣꯔꯣꯝ ꯊꯦꯡꯅꯍꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯀꯣꯅꯦꯁꯀꯥꯅ ꯊꯥꯖꯒꯤ ꯅꯨꯡꯁꯤꯕꯅ ꯏꯁꯤꯡ ꯎꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯨꯔꯕ ꯄꯣꯔꯣꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯀꯌా ꯑꯃꯁꯨ ꯎꯠꯄꯗ ꯅꯠꯇꯅ ꯄꯣꯔꯣꯝꯒꯤ ꯄꯨꯟꯁꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯁꯨ ꯃꯁꯛ ꯈꯥꯏꯅꯕꯤꯔꯗꯨꯅ ꯑꯄꯥꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯛꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯅꯤꯡꯊꯤꯅꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯤꯕ ꯄꯣꯔꯣꯝ ꯑꯃꯗꯤ ꯊꯥꯖ ꯁꯪꯍꯥꯏꯗ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤ ꯄꯣꯔꯣꯝ ꯑꯃꯗꯤ ꯊꯥꯖꯒꯤ ꯁꯪꯍꯥꯏ ꯈꯣꯡꯆꯠꯇ ꯀꯣꯅꯦꯁꯀꯥꯅ ꯐꯥꯔ ꯏꯁꯀꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯕꯟꯁꯤꯡ ꯍꯣꯡꯕ ꯑꯃꯗꯤ ꯃꯄꯥꯎꯒꯤ ꯐꯖꯔꯕ ꯄꯨꯋꯥꯔꯤꯒꯤ ꯃꯐꯝ ꯀꯌꯥꯁꯨ ꯂꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯔꯤ ꯁꯪꯒꯝ ꯑꯅꯤ ꯊꯃꯣꯏꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ ꯊꯥꯖꯁꯨ ꯃꯄꯥꯎꯗ ꯂꯩꯕ ꯔꯦꯁꯇꯨꯔꯥꯟ ꯑꯃꯗ ꯗꯤꯅꯔ ꯆꯥꯅꯕꯒꯤꯗꯃꯛ ꯌꯦꯡꯂꯤꯕ ꯃꯃꯤꯡ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯣꯏꯅ ꯊꯥꯔꯤꯕ ꯗ ꯃꯣꯁ ꯁꯦꯂꯦꯕ꯭ꯔꯦꯇꯦꯠ ꯏꯌꯥꯔꯂꯥꯏꯟꯁ ꯑꯣꯐ ꯑꯥꯋꯔ ꯍꯥꯏꯕꯁꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯄꯣꯔꯣꯝꯗ ꯍꯥꯏꯈꯤ ꯄꯣꯔꯣꯝꯁꯨ ꯊꯥꯕꯒꯤ ꯄꯨꯛꯅꯤꯡ ꯏꯔꯣꯜꯅ ꯂꯣꯟꯅ ꯐꯥꯎꯔꯛꯂꯤꯕ ꯏꯊꯛ ꯏꯈꯣꯡ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯐꯝꯗꯨꯗ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖ ꯑꯃꯗꯤ ꯄꯣꯔꯣꯝ ꯃꯁꯦꯛ ꯑꯅꯤꯃꯛ ꯂꯥꯏꯔꯦꯝꯕꯤ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯕ ꯂꯥꯛꯈꯤ ꯁꯥꯔꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯄꯣꯛ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤ ꯅꯨꯄꯥ ꯑꯣꯏꯅ ꯀꯠꯇꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯕ ꯊꯋꯥꯏ ꯑꯅꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯊꯥꯖ ꯑꯃꯗꯤ ꯄꯣꯔꯣꯝꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯅꯣꯡꯃ ꯑꯃ ꯇꯥꯔꯛꯈꯤ ꯅꯨꯡꯁꯤ ꯀꯟꯊꯨꯡ ꯌꯧꯐꯝ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯔꯝ ꯍꯥꯟꯅ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯂꯥꯏꯔꯦꯝꯕꯤ ꯁꯥꯔꯥꯗ ꯂꯩꯕꯥꯛ ꯀꯥꯞꯄꯒꯤ ꯇꯅꯤꯡ ꯇꯅꯤꯡꯂꯕ ꯊꯥꯖꯒꯤ ꯊꯃꯣꯏꯅ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕ ꯃꯥꯡꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯨꯝ ꯈꯪꯕ ꯄꯥꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯁꯥꯔꯥꯅ ꯃꯍꯥꯛꯀꯤ ꯀꯥꯞꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯥꯡꯂꯣꯝ ꯆꯠꯄ ꯇꯥꯏꯕꯗ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯒꯤ ꯈꯪꯍꯟꯕꯤꯔꯛꯈꯤ ꯊꯋꯥꯏ ꯑꯅꯤ ꯑꯁꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯁꯛꯎꯗꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯃꯅ ꯇꯠꯄ ꯅꯥꯏꯗꯅ ꯇꯨꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝꯁꯤꯃꯛꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯅꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯄꯨꯡ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗ ꯂꯟꯗꯥ ꯂꯟꯁꯤꯟ ꯄꯤꯗꯨꯅ ꯃꯥꯡꯂꯣꯝ ꯆꯠꯈꯤ ꯋꯥꯔꯤꯗꯨ ꯇꯠꯇꯅ ꯊꯣꯛꯈꯤ ꯑꯗꯨꯃꯛꯄꯨ ꯄꯥꯎꯖꯦꯜꯊꯤꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯡꯕꯜ ꯑꯃꯒꯤ ꯋꯥꯔꯤꯗꯨ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯕꯥꯅꯤꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯍꯥꯏꯕꯤꯔꯛꯈꯤꯗꯦ ꯑꯗꯨꯅꯗꯤ ꯑꯣꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯁꯥꯔꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯂꯟꯗꯥ ꯂꯟꯁꯤꯟ ꯄꯨꯊꯣꯛꯆꯕꯗ ꯑꯃꯅ ꯑꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯐꯝ ꯇꯧꯔꯕ ꯅꯨꯡꯁꯤꯔꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯎꯔꯝꯂꯤꯕ ꯃꯤꯁꯛꯁꯤꯡ ꯃꯈꯣꯏ ꯑꯅꯤ ꯈꯪꯂꯛꯄꯗ ꯏꯁꯥꯗ ꯄꯨꯊꯣꯛꯕ ꯐꯥꯎꯗꯦ ꯑꯁꯨꯝꯅ ꯀꯣꯅꯦꯁꯀꯥꯅ ꯃꯄꯨꯡ ꯃꯥꯅ ꯁꯣꯏꯈ꯭ꯔꯕ ꯏꯆꯦ ꯑꯣꯏꯅ ꯄꯣꯔꯣꯝ ꯑꯃꯗꯤ ꯊꯥꯖ ꯆꯅꯨ ꯑꯃꯅ ꯑꯃꯕꯨ ꯁꯛꯇꯅꯍꯜꯂꯗꯨꯅ ꯅꯨꯡꯁꯤ ꯀꯟꯊꯨꯡꯗ ꯊꯤꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯃꯛꯄꯨ ꯆꯩꯅꯥꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯊꯥꯖ ꯑꯃꯗꯤ ꯄꯣꯔꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯀꯥꯐꯝ ꯈꯪꯍꯧꯔꯦ ꯀꯔꯝꯕ ꯊꯧꯗꯣꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯄꯟꯕ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯣꯔꯣꯝ ꯃꯁꯦꯒꯤ ꯄꯨꯟꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯎꯅꯤꯡꯉꯨꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯦꯘꯅꯥꯊꯀ ꯂꯩꯉꯥꯛꯄꯨ ꯃꯔꯥ ꯁꯤꯠꯅ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯗꯨꯅ UNꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯍꯟꯅ ꯁꯛꯈꯪꯕꯤꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯩꯅꯕ ꯋꯥꯐꯝꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯈꯪꯍꯟꯅꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯈꯤ
ꯃꯐꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯗ ꯑꯁꯣꯏꯕ ꯂꯥꯛꯀꯗꯧ ꯂꯩꯔꯕꯁꯨ ꯃꯔꯩꯕ ꯃꯔꯝꯗꯨ ꯌꯥꯏꯐꯕ ꯄꯥꯝꯂꯤꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯂꯨꯞꯂꯕ ꯁꯤꯟꯊꯥ ꯀꯌꯥ ꯃꯇꯨꯡꯗꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯊꯧꯗꯥꯖꯕꯤ ꯊꯥꯖꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯔꯛꯈꯤ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨ ꯋꯥꯅ ꯉꯥꯏꯖꯕꯒꯤ ꯊꯥꯖꯁꯨ ꯀꯣꯔꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯅꯤꯡꯕꯅ ꯑꯃ ꯂꯥꯏꯕꯛꯇ ꯇꯝꯂꯕ ꯑꯃ ꯍꯥꯏꯕꯗꯨꯃ ꯀꯣꯔꯧ ꯑꯃꯒꯤ ꯊꯥꯖꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯈꯤ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯈꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧꯕꯨ ꯁꯛꯈꯪꯗꯕ ꯈꯔꯅ ꯐꯥꯈꯤꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯊꯝꯈꯤ ꯅꯨꯡꯁꯤꯕ ꯊꯨꯡꯂꯕꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯤꯕ ꯊꯥꯖ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯄꯨꯡ ꯐꯠꯇ ꯑꯇꯤꯌꯥꯅ ꯅꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯄꯨꯡ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤ ꯊꯨꯡꯂꯕ ꯅꯨꯃꯤꯠ ꯂꯥꯛꯂꯕ ꯊꯋꯥꯏ ꯑꯅꯤ ꯑꯃꯁꯨ ꯀꯥꯏꯅꯕ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯊꯥꯖ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯄꯪ ꯄꯨꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖ ꯃꯇꯨꯡꯗ ꯑꯋꯥꯕꯒꯤ ꯏꯌꯥꯁꯤꯜꯂꯕꯁꯨ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯕ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯝꯂꯤꯕ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯕ ꯅꯃꯈꯥꯟꯗ ꯃꯍꯥꯛꯅ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦꯠꯄ ꯐꯤꯔꯦꯞꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯏꯊꯣꯛ ꯃꯊꯣꯛꯅ ꯂꯩꯔꯛꯄꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯣꯛꯈꯤꯕ ꯊꯥꯖ ꯅꯨꯡꯁꯤꯕꯒꯤꯗ ꯈꯥꯡꯉꯝꯗꯕ ꯁꯅꯥ ꯀꯌా ꯐꯪꯂꯛꯏ ꯄꯨꯟꯁꯤꯗ ꯑꯋꯥ ꯆꯩꯅꯥ ꯐꯪꯂꯛꯈꯤꯕ ꯊꯥꯖ ꯑꯋꯥꯁꯤꯡ ꯊꯥꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯅꯨꯡ ꯀꯟꯁꯤꯜꯂꯛꯈꯤ ꯏꯌꯥꯏꯐꯛꯀꯤ ꯈꯣꯡꯒꯣꯟꯅ ꯃꯤꯃꯥꯡꯒꯤ ꯎꯃꯪꯗ ꯃꯥꯡꯈꯤꯕꯒꯨꯝ ꯀꯣꯔꯧꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯍꯥꯛꯇꯒꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕꯅ ꯅꯤꯄꯥꯏꯒꯤ ꯊꯥꯖꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯋꯥꯐꯝ ꯑꯃꯗ ꯈꯟꯗꯨꯅ ꯂꯩꯈꯤ ꯋꯥꯈꯜ ꯆꯅꯤꯡ ꯇꯥꯅ ꯈꯟꯊꯔꯕ ꯊꯥꯖ ꯌꯨꯝꯕꯁꯤ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯗꯨꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯤꯑꯣꯏꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ ꯃꯃꯥꯡꯗꯒꯤ ꯑꯥꯏꯔꯣꯗꯥꯅ ꯀꯣꯔꯧ ꯁꯛꯈꯪꯗꯕ ꯂꯥꯛꯂꯕ ꯈꯔꯅ ꯐꯥꯔꯒ ꯀꯔꯤ ꯈꯨꯟꯗ ꯂꯩꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯥꯖ ꯀꯣꯔꯧꯒꯤ ꯃꯈꯥ ꯇꯝꯅꯕꯒꯤꯗꯃꯛ ꯂꯥꯟ ꯆꯠꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯅꯠꯇꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯃꯅꯥꯎꯅꯨꯄꯤ ꯃꯦꯝꯆꯧꯕꯤ ꯄꯨꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯈꯟꯁꯥꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯆꯥꯡ ꯑꯉꯥꯎꯅꯕꯒꯤ ꯊꯥꯖ ꯑꯥꯏꯔꯣꯗꯥꯒ ꯈꯨꯡꯎ ꯑꯣꯏꯔꯒ ꯁꯥꯡꯂꯕ ꯆꯤꯡ ꯂꯝꯕꯤ ꯀꯌꯥꯕꯨ ꯀꯔꯤꯁꯨ ꯅꯥꯁꯤꯟꯗꯅ ꯀꯔꯤ ꯈꯨꯟꯗꯕꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯂꯨꯗ꯭ꯔꯤꯕ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯏꯅꯧꯇꯅ ꯊꯣꯛꯍꯜꯂꯛꯈꯤ ꯈꯨꯜ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩꯅꯕꯒꯨꯝ ꯐꯥꯎꯔꯛꯂꯤꯕ ꯑꯀꯟꯕ ꯏꯍꯨꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯃꯨꯛꯀꯤ ꯍꯦꯟꯅ ꯈꯔꯥꯡꯍꯜꯂꯝꯃꯤ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯇꯥꯡꯂꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯍꯨꯈꯤꯗꯨꯅ ꯋꯥꯈꯜ ꯏꯀꯥꯎ ꯀꯥꯎꯔꯛꯈꯤ ꯊꯥꯖ ꯑꯥꯏꯔꯣꯗꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯆꯧꯀꯤꯗꯥꯔ ꯅꯪꯅꯕꯁꯤꯡꯗꯨꯅ ꯀꯣꯔꯧꯒꯤ ꯈꯣꯡꯎ ꯂꯦꯞꯂꯤ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯝꯗꯥꯏꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯅ ꯅꯨꯡꯁꯤ ꯈꯣꯡꯎ ꯄꯤꯔꯛꯂꯤꯕꯤ ꯊꯥꯖꯒꯤ ꯊꯃꯣꯏꯕꯨ ꯈꯨꯜ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯈꯨꯜꯒꯤ ꯃꯈꯥꯔꯣꯝꯗ ꯁꯤꯔꯥꯏꯗ ꯂꯩꯔꯤꯕ ꯑꯅꯤꯃꯛ ꯏꯪꯈꯣꯜ ꯅꯥꯄꯤ ꯅꯨꯡꯁꯤꯠ ꯅꯥꯟꯅ ꯁꯟꯗꯣꯛꯂꯤꯕ ꯅꯤꯡꯊꯤꯔꯕ ꯂꯝꯄꯥꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯥꯅ ꯁꯪꯁꯪ ꯎꯔꯛꯂꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯏꯔꯛꯂꯕꯗ ꯊꯥꯖꯒꯤ ꯃꯁꯥꯗ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯕꯒꯨꯝ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯔꯝꯃꯛꯈꯤꯗꯦ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯅꯐꯝ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯣꯛꯂꯔꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯄꯣꯛ ꯂꯥꯡꯃꯣꯟ ꯀꯌꯥ ꯀꯥꯏꯅ ꯃꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯄꯨ ꯁꯤꯟꯅꯔꯛꯈꯤ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝ ꯐꯅ ꯀꯟꯈꯤꯕꯅ ꯅꯨꯡꯁꯤꯕ ꯊꯨꯡꯖꯕ ꯉꯝꯂꯛꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯃꯍꯥꯛ ꯃꯁꯥꯅ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯛꯈꯤ ꯊꯥꯖꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯍꯨꯟꯃꯤꯟꯅꯔꯒ ꯏꯠꯂꯤꯕ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯀꯣꯔꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯖꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯄꯨꯟꯅ ꯍꯥꯏꯈꯤ ꯈꯟꯊꯔꯨꯕꯗꯤ ꯉꯥꯎ ꯉꯥꯎꯕ ꯀꯣꯔꯧꯁꯨ ꯊꯥꯖꯒꯤ ꯃꯤꯠꯃꯥꯡꯗ ꯄꯨꯔꯛꯄꯗ ꯉꯝꯈꯠꯇꯦ ꯑꯗꯨꯃꯛꯄꯨ ꯅꯨꯡꯁꯤꯠ ꯅꯥꯆꯤꯡꯕ ꯁꯥꯕꯤ ꯁꯥꯅꯕ ꯑꯅꯤꯃꯛ ꯃꯄꯨꯒꯤ ꯋꯥꯐꯝ ꯈꯪꯗꯕꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯝꯗꯦ ꯀꯣꯔꯧ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯊꯧꯔꯕ ꯁꯃꯨꯔꯥꯏ ꯈꯣꯡꯊꯥꯡꯕꯗ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯃꯛꯁꯝ ꯃꯃꯥꯡꯒꯤ ꯑꯣꯏꯌꯣꯟꯅꯅ ꯁꯠ ꯊꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯃꯥꯡꯒꯤ ꯇꯝꯅ ꯆꯪꯂꯛꯈꯤꯕ ꯅꯨꯄꯥ ꯑꯃꯕꯨꯁꯨ ꯀꯣꯔꯧꯒꯤ ꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖ ꯑꯃꯁꯨꯡ ꯀꯣꯔꯧ ꯃꯐꯝꯗꯨꯗꯒꯤ ꯃꯩ ꯊꯨꯅ ꯅꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯐꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯛꯅꯕ ꯀꯌꯥꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯣꯔꯧꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯒꯗꯕꯗꯒꯤ ꯊꯥꯖ ꯆꯥꯃꯤꯟꯅ ꯀꯟꯈꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯨꯕ ꯊꯥꯖ ꯑꯃꯗꯤ ꯀꯣꯔꯧ ꯀꯔꯤꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯨꯗ ꯐꯝꯂꯒ ꯍꯧꯈ꯭ꯔꯕ ꯃꯊꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯏꯄꯤꯌꯨ ꯏꯌꯥ ꯆꯪꯁꯤꯟꯅꯈꯤ ꯑꯁꯨꯝꯅ ꯎꯄꯟꯌꯥꯁꯀꯔꯅ ꯊꯥꯖ ꯆꯅꯨ ꯑꯃꯗꯤ ꯀꯣꯔꯧ ꯃꯁꯦ ꯑꯅꯤ ꯃꯄꯨꯡ ꯐꯥꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯧꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯕꯒꯤ ꯇꯧꯗꯨꯅ ꯃꯥꯡ ꯅꯥꯏꯗꯦ ꯍꯥꯏꯕꯁꯤ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯕꯨ ꯁꯝꯖꯤꯟꯅꯍꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯀꯌا ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯃꯇꯨꯡꯗꯗꯤ ꯁꯥꯕꯤ ꯁꯥꯅꯕꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯎꯁꯜꯗ ꯁꯥꯒꯠꯂꯛꯈꯤꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯌꯥꯝꯕꯅ ꯊꯥꯖꯅꯕꯤ ꯑꯣꯏꯅ ꯂꯩꯅꯔꯤꯕ ꯃꯄꯣꯛ ꯂꯥꯡꯕꯟꯒꯤ ꯃꯉꯥꯜ ꯃꯁꯦꯛ ꯈꯔꯁꯨ ꯇꯥꯍꯜꯂꯛꯂꯤ ꯑꯗꯨꯃꯛꯄꯨ ꯇꯥꯕꯤꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯋꯥꯔꯤꯗꯒꯤ ꯃꯆꯥꯛ ꯂꯧꯔꯒ ꯁꯥꯒꯠꯂꯛꯄꯗꯤ ꯅꯠꯇꯦ ꯎꯄꯟꯌꯥꯁꯀꯥꯔꯒꯤ ꯀꯜꯄꯅꯥꯅ ꯃꯁꯤꯒꯤ ꯃꯉꯥꯜ ꯃꯁꯦꯛ ꯈꯔ ꯃꯣꯗꯔꯟ ꯂꯤꯇꯔꯦꯆꯔꯗ ꯄꯨꯁꯤꯜꯂꯗꯨꯅ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯁꯦꯝꯒꯠꯂꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯔꯣꯜꯗ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅꯗꯤ ꯑꯣꯏꯔꯒ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯒꯤ ꯃꯔꯤ ꯌꯥꯝꯅ ꯈꯨꯂꯣꯏ ꯏꯔꯤꯕ ꯎꯄꯟꯌꯥꯁꯀ ꯕꯤ.ꯑꯦꯝ ꯃꯨꯁꯅꯥꯃꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯃꯆꯥꯛ ꯀꯌꯥ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗ ꯃꯪꯂꯥꯟ ꯇꯥꯏꯕꯪ
उपन्यास असिदगी लोरसन सन समना विनायक थवाई अमि मपुं फाउदब मिसी वरिगे अरोइब मिसी सानि लेबदा मंगलाम का अनि लेनानि मसिम मुलाबदे असिदा सुनतन अयि बनिबा वरिगे मबे बसरबस तरबदा अनुभवमा तमिस अनवर अमदि मणिपुर खुनाई असेम मसक कया सुलगना अरि अनु ट्रांजिशन अमसिंगना अपाबसनि कुनि कातन बसरम बदन नुमाइबा पावलई हमर कोइबा असेम मिसी मपुं अमसिंगना कोनाबदा अपाबदि को अपाबसनि कुनि मणिपुर वामला को पाक सारा को मलिन लेबा कया सकन हंदा नंबा सिमसो अरि फोटो को दुमनि अदुम नदि को लोकनासी कैन बाससी खरे कैन पाकु लोकना करी मोटान उपन्यास nama pari ada sebenarnya dalam bagi yang tahu pun tahu tak maka kayak tahu benar dia maka kita itu memang di sekali seperti mana